ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯄ꯭ꯔꯖꯥꯗ ꯑꯔꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯋꯥꯗ ꯋꯥꯁꯛꯄ ꯑꯗꯨ ꯇꯧꯅꯤ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯅ ꯇꯧ ꯉꯁꯤꯁꯤ ꯃꯔꯨꯑꯣꯏꯕꯅ ꯃꯥꯅ ꯇꯧꯁꯟꯅꯕ ꯀꯌꯥ ꯑꯃ ꯍꯩꯒꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯖꯨꯟꯒꯤ ꯇꯥꯡ 60ꯁꯤꯗꯗꯤ ꯃꯥꯅ ꯇꯧꯁꯟꯅꯗꯅ ꯃꯥꯒꯤ ꯔꯤꯖꯤꯒꯅꯦꯁꯟꯒꯤ ꯆꯦ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯊꯤꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣꯝ ꯊꯤꯟꯕ ꯌꯥꯕꯗꯣ ꯃꯥꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯥꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯌꯥꯅꯕꯁꯤꯡ MLA ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯃꯤ 5,000-10,000 ꯃꯥꯒꯤ ꯒꯦꯠꯇ ꯂꯥꯛꯍꯜꯂꯒ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯊꯤꯡꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯤꯗꯤ ꯒ꯭ꯔꯤꯟ ꯖꯣꯟꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯆꯪꯍꯟꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯗꯅ ꯆꯪꯍꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯎꯅꯈ꯭ꯔꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯁꯤꯟꯅꯕ ꯎꯠ ꯆꯥꯏꯕ ꯗ꯭ꯔꯃꯥ ꯇꯧꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯗ꯭ꯔꯃꯥꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯤ ꯁꯥꯁꯟꯁꯤꯗ ꯊꯣꯡ ꯇꯦꯛꯏꯁꯤ ꯑꯩꯈꯣꯏ ꯕꯤꯍꯥꯔꯗ ꯀꯌꯥ ꯇꯦꯛꯏ ꯕꯤꯍꯥꯔꯗ ꯊꯣꯡ 3 ꯁꯨꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯡ 3-4 ꯁꯨꯔꯦꯕ ꯇꯦꯛꯏꯁꯦ ꯉꯁꯤꯃꯨꯛ ꯇꯦꯛꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯕꯝ ꯐꯤꯕꯣꯡꯒꯤꯁꯤꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯌꯦꯡꯁꯤꯟꯗꯕ ꯆꯦꯛꯁꯤꯟꯗꯕ ꯊꯣꯡꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯄꯨꯂꯤꯁ ꯀꯩꯅꯣ ꯊꯝꯒꯗꯧꯅꯦꯕ ꯑꯗꯨꯒ ꯃꯗꯨ ꯃꯥꯏ ꯇꯣꯟ ꯀꯌꯥ ꯍꯦꯟꯒꯦ ꯑꯃ ꯂꯥꯛꯍꯟꯒꯗꯧꯅꯦ ꯑꯗꯨꯅ ꯑꯗꯨ ꯈꯪꯗꯕ ꯃꯥꯅ ꯇꯧꯋꯦ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯅ ꯌꯥꯅꯍꯟꯕ ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯖꯄꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯖꯃꯥꯒ ꯃꯥꯒ ꯎꯅꯕ ꯑꯃꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯍꯟꯗꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡ ꯑꯁꯦ ꯃꯥꯅ ꯏꯟꯚꯥꯏꯠ ꯇꯧꯗꯅ ꯎꯅꯩ ꯍꯥꯏꯕ ꯃꯥꯅ ꯏꯟꯚꯥꯏꯠ ꯇꯧꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤ ꯌꯦꯟꯊꯣꯛꯆꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯡ 13ꯗ ꯃꯉꯣꯟꯗ ꯆꯦꯁꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯕꯤ ꯃꯔꯝꯗꯤ ꯃꯥ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ BJP ꯂꯨꯆꯤꯡꯕꯁꯤꯡꯅ AD ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯥꯁꯦ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕ ꯃꯇꯝꯅꯤ ꯃꯥꯁꯦ ꯀꯦꯜꯂꯛꯀꯗꯧꯕ ꯑꯗꯨ ꯃꯇꯝꯅꯤ ꯃꯥꯁꯤ ꯗꯤꯜꯂꯤꯗ ꯀꯩꯗ ꯇꯥꯡ 13ꯗꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ DGPꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯗꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄꯥꯟꯗꯦ ꯌꯥꯎꯅ ꯑꯗꯒꯤ ꯖꯦꯅꯔꯦल डिजाइनर अभी DDB यावना अदुगा इंटेलिजेंस की चीफ डेटा यावना मयाम सी यावो मीटिंग दा मास कौत्र बने बा मास यामना अकुई कई हाई तारे यामना अराम पाव कनो तोबा मणिपुर की सिक्योरिटी की मेरुम देना मसी फाउदा थाता मस थई बजे असि खंडब मणिपुर सिम से यहोन दा बाइसे अरुवा मने बा अकुई केनो सिदा मदु मास आइसोलेट तो खुदम ने अमन अमका हौगिबा था जूनगी था असिदा 2023 अखोइना अखोइ मरु अखोइ कमिसी हरि सोबो सामि हान थारगा चे थारगा मंगोंद पियलेबा अखोइ कनगा मंगोंद हाइबदी अखोइ नरेंद्र मोदी भारत अखोइ मणिपुर लेबा लाइक मांडी कोल पार्टी सिंगसे मसी डिलेक्शन अमना आ उनजगेना अदुगा अई सामसु हौगी जूनगी तांग ताइ चलगा जूनगी तांग केनोदा हलेबा कुठागी अगाय हलेबा अदि मणिपुर CLP लुसिंगा अखोइ यामा ऑनरेबल MLA इबोबी यावना अदगी APCC की प्रेसिडेंट अखोइ ऑनरेबल MLA मेगा यावना अतै MLA माम कांग्रेसी अदो अतै अखोइ अचौबा जे जनता दल यावना लाइक माइकेनिना मदुगु लुसिंबसे दिल्लीदा निमित अखोइ कुनिमु लेबा मतमदुदा अखोइ पिरखिदेबा अदु मतमदो अखोइ अदुई मतुंजिदा अखोइ मंगोंदा हायबा अखोइना अखोइ सी BN दा हौगिबा अखोइ अक्टोबर थासिदा 2023 कई नमतना अखोइ ऑल पार्टी डेलीगेशन अमा चसी अखोइ दिल्ली दा मदु अखोइ मणिपुर चीफ मिनिस्टर अखोइ लुसिंगबी वाइदना माना मदुई केनोसे माना अखोइ चीफ मिनिस्टर ना अखोइ भारत प्राइम मिनिस्टर अखोइ मोदी दा मान मदुई कोइ लोनबगी ची इखिबगी मदु वाई सानबगी सानबगी पावम दा मांग होदोकी देबा तौसिनदना तौनी माइबा अखोइ मयाम ने तौदो अखोइ याम CLP लीडर ओइबोजी सिबो बिया नहा उनम तम नवाने राज्य कोइ लोन नवा होना जी हाय इफोरमेगी के माथा दियाबा मदु अखोइ हंग मतम मांगसियो पावम फंगियाबना याम तौसिनबा अदि माना तौसी अखोइ अदुगी मतुंदा मान तमलक तब दे यहन गवर्नर
उन्नयब मेमोरेंडम पीदना गवर्नर दी अभी प्राइम मिनिस्टर उन्नयब हाई मणिपुर की फिल्म से सुमाय तौदा मणिपुर ले ऑल पार्टी इंक्लूडिंग बीजेपी यावना अखोई जॉइंट कनो मीटिंग में दिल्ली दा सीपीयू हाइदा मोदी न मा अखोई इलेक्शन में आयो अबिना ममत मा थाबु सिली बोले हाइबगी पाउदो मेदाम कनो ना उकेना अखोई हाइरेबा अखोई डिपिन खरा हाइरेबा अदुना मा ती थबक तौवेबा अदु मणिपुर चीफ मिनिस्टर जी थबक सुंदौ दौदना तोक्सनबा हातन अदुना मा नसी तौनी हाइबा अदुनि माना अखोई माना याम तोना हाइबो वाइसे कया लेबा मधु मत तौदेबा मागी मिंग ठिकबा किहनबा माउ चैबा अखोई अदु किहन होइदि सुप्रीम कोर्ट ना अखोई सोशल मीडिया दा कईदा मत चैबा थाम कोबा तौ मतम मधु फाव कुमि यारोन हदक सुप्रीम कोर्ट अखोई ऑर्डर ठोकेबा अदु मासे हिंगलकनी मदि मा कोइदबा नामदि हिंगलकनी मा के वसु मतोबा मधु ठोकनी अदु मासी फाइदगी लया है तारे मणिपुर मसी फाउदा लेदिबा मणिपुर चीफ मिनिस्टर मयाम सिमंगा मार्क्सी ख्वाइदे ना कोई कनो त मरमदी मसी की सेसिन साकिनेबा मसी दे माना करी मारो न मतम डिफिन की कोई माना कोई नहीं भाई तो मान भाई तो नतेबा कोई ना अपॉइंटमेंट पीयू हाइना हाय काना मान पिरपनेबा अदुना सिगुंबा ओइदबा प्रजा तोबसे अकोई ngasi leiba manipur da leiba political parties like na si asina ba kaden towi aduna sigma oidaba ngam si minister se akoi manipur ki praja miyana akoi hangjen bi aduga ma tawdoni pangdokoni hai thawak sem tawde adi amana mana holi hairiba ma ki narratives ta akoi ma kari mo community ma gi kenoda am sokpa khotpa ma tawi khole na adu mana sokpa khotpa tawi palanlo community karam community no ma tawje marin zulai taba panna sungam da ba tawde in tawa adu ne ma tawje adu sigumba agoi ma tawje agoi rajniti to singje division to se agoi na na matam da koi hairam ne ba all political parties se mathang da tawi adu sari na ta adi manipur dagi BJP ADA the life alliance खतरना मनपुर पोलिटिकल पार्टीज लेफ्ट पार्टी सिंह अदुगा शिवसेना की अदगी अते अते लेबा जेडीयू की all political parties including BJP yauna अदगी कोई लोग लगा कोई चीज से हाई बने माना अदु नसी बहुत को माना अखोई मत मणिपुर लेबा कोई पोलिटिकल पार्टी मत डिवीजन से माना कोई माते यानो पोलिटिकल पार्टी कम असोंदो नना कोई लोग मगने अदु माती कोई प्राइम मिनिस्टर गा अमतो नदरीबा नसी हौदिबा कोई अपनी मी तागुम दगी हाई 2023 अहम दे नसी गाव थातरा मरी से अदु माती यम कीबा केनो नेबा कोई भारत की लुसिंग याम कीबा वा आगम देबा हाइतबा कइना मरे खतम अदुना ने उनदी नरान हान खनगिबा कोई मिजोराम चीफ मिनिस्टर लाबो माना अदुगा तेलंगाना की अदु चीफ मिनिस्टर कोई रेवांतना उनरगा मासी सही तरे पाइरबने सरकार जो हाई मन सही में हिलगी मतम जे था तराम से मान भारत की प्राइम से उनरगा वही सानम गम देबा मणिपुर मोश वही सानम सुनम दे असिंबा अकोई मासे लयानी ओइगबा नामनी तक्षिनबनी मरनी थबसिना ताइबा मान तक्षिन थबसिना सिना अकोई बामन दौरोना पोचले सलुसेना अदु तौरो माई माना मणिपुर ये पोलिटिकल पार्टी से मान डिवीजन से मणिपुर इसी सोचिंग से मान डिवीजन से मणिपुर ये साथ ऑर्गेनाइजेशन से मान डिवीजन से मा की खुशी लोनी यावगा है अखोई में चिंगेबा मरवदना चिंगबा कया हम लेबननी अखोई मान ओइदबा कया हम नाम जना मा ओइदबा कया नाम से मसी टोपियो अदुगा मणिपुर की प्रजाना की अचुम थबक तौनवा होनबदा अखोई तौसी अदुगा मान कई वसो अचुम तौबगी अखोई कई बुखोई मतिंग पामदो हौई लेबा भारत अखोई एनडीए सरकार कायदसु हौई इंडिया मोगी मसिंग याम सबका ले अखोई हाइलेबा अखोई सब चाना कंस्ट्रक्टिव अखोई पार्टिसिपेट तौनी कनदा पार्लियामेंट अदुगा सरकार मतिंग पामनी हाय मनपुर जरु तौताबनी अदु मा कंस्ट्रक्टिव ओइबा डिफरेंस सेम ताबा अदु अखोई हिरो तौताबनी अदुना मसिंग इंडिया मोगी
ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯏꯟꯁꯤꯒꯤ ꯑꯅꯤ ꯇꯥꯈꯤꯕꯁꯦ ꯃꯁꯤꯅ ꯗꯥꯏꯔꯦꯛ ꯇꯥꯏ ꯃꯔꯝꯗꯤ ꯃꯥꯁꯦ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯔꯦꯟꯗꯝꯗ ꯄ꯭ꯔꯖꯥꯒꯤ ꯚꯣꯠꯇ ꯃꯈꯣꯏ ꯑꯦꯟꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯁꯛꯇꯤꯅ ꯄꯥꯏꯊꯤꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯇꯥꯛꯏ ꯍꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯕꯔꯥ ꯀꯟꯕꯤꯔꯦ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄꯤ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯐ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯦꯁ ꯑꯁꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯩꯈꯣꯏꯒꯨꯝ ꯑꯅꯤꯅ ꯚꯥꯔꯠꯀꯤ ꯄꯥꯔꯂꯥꯃꯦꯟꯇ ꯍꯦꯛ ꯇꯟꯖꯥ ꯐꯪꯕꯒ ꯃꯗꯨ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ INC ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ 5 ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ CWCꯒꯤ ꯃꯦꯝꯕꯔ ꯏꯌꯥꯝꯕ ꯔꯦꯈꯥꯉꯝ ꯆꯠꯇꯅ ꯍꯥꯏꯔꯤꯕ MP ꯑꯅꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕ ꯄꯥꯔꯂꯥꯃꯦꯟꯗ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯍꯥꯏꯕꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ INCꯒꯤ ꯂꯤꯗꯔꯁꯤꯡꯗ ꯌꯥꯈꯤꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯣꯔ ꯇꯧꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯟꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟ ꯑꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯦꯖꯣꯔ ꯇꯧꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯗꯨ ꯃꯇꯝ ꯐꯪꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MP ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠ ꯑꯃꯁꯨꯡ ꯑꯟꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯥꯏꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯤꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯡꯗ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ